Thank you. I thought of Pongo to beer could you city furniture item, just sofa item and Tonzer Keduga Yam Satin Puzzle of high Tareko. Hamuki demand me am Nugi Matung in a chapan of poach the Mukshaji High Telamuk Kasama Meam Apam Dugi Makapona, a Heidi Shigi design, yeah, Adukimatic Puzzle, Uncle to way to go Hanakse Kahata Shigi design Antonis Haj in Highway Apam Manihi and Gibuna, machine as Ishimana, Tawhitaring a single Ishimana furniture house. Yam Pazawa item jing price ala Kamina Nogi Tanjado Lomina J Kaka price and high Jingadana. Ako Sigi furniture item ja. Kana XYZ Amana Kudak the P on high boy the Kakagi mode Katang high view Heidi Mamang the Gia Dumdi Kasama demanding am lady Niva. I don't know high view. Cannot of the Kugi Kutakuna. Lajag have a yawe. Do I know Lamdi phone to work and Adu Potom the Namjadi High. I did Hanakitan Tamu Tama Makai among the Evan Habi Ragadi Tanaraga, Porky design, Sito view. Have you Tanaraga shoe in the television? Thank you. Ado Kagashiki design, not of high tareko. Atop designing Kajing, the Adumo customer upon them how the money. Moy Lakiba. Simbigadoi ba koigi family dugi matungina pian motor chu the bed motor chu upu motor chu upu ji design si happy you simon photo da poraga adudi yani adudi yaro ai moiga tanaraga adudi si hapchalaga adigi si photo si tawra phajani hado mai tanaraga da yam chale okay adudi akoi beer kudi mo haita akoi gi pricing je akoi gi mathang manau nai na haita upu gi na kayano fian gi na kayano haibna chingba da ai laksage ado kakasi gi upuja upu de hana hawo upuje masam su yam phak ego sigi upuje si price kayam kamai haigani kanoni 5 years hana gi duni hana gi de kitang sina design ka hapo akoi gi sitting phubo khopa da kitang aina khara hana de khara change taw sin hana de khara change magi price maman si ai hana mamang da di nipu ni pan di yom na dun nipu wan ni fu wa ching nipu ga manga bo simaina ching na haibani ka kana haibi bo poche sigi poche simaina lai ko ai manung jong tang jing khan je ka gaw tang manung jong tang hang bi odi am ngai manung ji simaina lai ni ko ma the sigi condition ni ju lai ri ja ado makha gi ga tang jing ni sigi condition ni ju lai ji ko ma okay sigi ni lai Sigi, sida koi mayai da happy po. Sina da was ne ba. Pai koi privacy ke ka thama du ja ga ne sigi po okay. Sida was. Simaina lai ko beer khudi item ning je aduki matik phajei aduga poche kai haitare khoi gi jeng da haitare khoi luhong ba amada kaina amana haitare ni magi room du da sigi item ning ge tham da haija tare aduki matik masang masu thokani aduga Phajagane na haijage poche jamna section na ju saba hai tare ko ai beer khudimukta haijari poche beer khudimuna lakpiro kan da poche gi item kamaina tawena haibodo mafam ji lakpiro khangane na ai haijage thank you ai ka mathang gi ja akoi kano je bet ongtang lakmina ji ne bet ke item ja singan je kam sang mano kam pak mano aduga magi price na kamai fit mari pa fit taruk makhai ni sang mana sang badi adum phamung mayam manipur da chanai phamung ji tong hai atani adu mi oi moi jumbuna tongana ranai chan bada kitang sangan biu hai basu yawi hoi di mi wangi kitang sangan biu hai basu yawi adu taruk makhai na Kamalon Roy Sanare. Tonga adu price on tonga hai price kana sigi fit mari sina kunjole sigi phibam sida sigi phibam adu fit manga sina kumanga jole kun manga adu ka sigi kaya tar kulsal ja kulsal lai ga dra hosan kusan si adu ki photo akoina any color ma akoina jai si oi gera si hana ina mamangi set singdadi white white to bi white to hanakina mu white nataba akoigi kari hai brown neither brown dark brown do not oi poche se tum phajai ko mayai da mapugi moto mapugi moto ne du mayai da koi diamond gi shade ki type to thille adu masak yamna hayeng luhong bagi ka manung da sungyo choi de sigi bet che
ꯊꯥꯔꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯇ ꯊꯝꯖꯒꯦ ꯃꯆꯨꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯁꯤꯁꯦ ꯀꯀꯥ ꯁꯤꯒꯤ ꯗꯕꯜꯁꯤꯅ ꯀꯌꯥꯝ ꯁꯥꯡꯕꯅꯣ ꯀꯌꯥꯝ ꯄꯥꯛꯄꯅꯣ ꯑꯗꯨꯝꯇꯪ ꯈꯪꯖꯩ ꯐꯤꯠ 5 ꯄꯥꯛꯄ ꯑꯗꯒꯤ ꯐꯤꯠ 3 ꯃꯈꯥꯏ ꯁꯥꯡꯕ 3 ꯃꯈꯥꯏ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 25 25 ꯀꯣ ꯑꯣꯀꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯩ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯒꯤ ꯑꯥꯏꯇꯦꯝ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯎꯍꯟꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩ ꯍꯧꯖꯤꯛ ꯁꯣ ꯇꯧꯖꯔꯛꯀꯦꯕꯀꯣ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯇꯩꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯃꯤꯟꯅꯁꯤꯕ ꯑꯣꯀꯦ ꯀꯀꯥ ꯃꯊꯪꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯏꯒꯗꯣꯏꯅꯣ ꯁꯤꯁꯦ ꯁꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯅꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯁꯤꯅ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯕꯤꯗꯣꯏꯅꯣ ꯁꯤꯅ ड्रेसिंग टेबल अगर 10 तरुक योले सिगी फिल्म ꯇꯔꯥꯒ ꯇꯔꯨꯛ ꯌꯣꯜꯂꯦ ꯍꯥꯏꯕꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯑꯗꯨꯃꯛ ꯈꯤꯇꯪ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ अदुम तारकिनी है ꯑꯗꯨꯝ ꯇꯥꯔꯛꯈꯤꯗꯣꯏꯅꯦꯕ अदुम तारकिनी ꯑꯗꯨꯝ ꯇꯥꯔꯛꯈꯤꯗꯣꯏꯅꯦꯅ ꯍꯥꯏꯕꯤꯕꯅꯤ ꯀꯀꯥꯅ ꯍꯥꯏꯕꯤꯕ ꯄꯣꯠꯁꯦ ꯑꯣꯀꯦ बतादी नतबनीना ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯀꯀꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯁꯤꯗꯤ ꯕꯦꯠ ꯕꯣꯛꯁꯅꯤ ꯕꯦꯠ ꯕꯦꯠ ꯀꯩꯅꯣꯁꯤ ꯕꯣꯛꯁꯅꯦ ꯕꯦꯠ ꯕꯣꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯤ ꯂꯨꯍꯣꯡꯕꯗ ꯈꯒ ꯑꯗꯨꯝ ꯌꯥꯎꯅꯔꯦ ꯁꯤꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯥꯁꯦ ꯃꯁꯤ ꯄꯩꯁꯥꯗꯤ ꯆꯤꯡꯉꯦ ꯄꯩꯁꯥꯗꯤ ꯆꯤꯡꯉꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯁꯤꯡꯒꯜ ꯄꯤꯁ ꯑꯝꯇꯪ ꯁꯥꯖꯒꯦꯒ ꯍꯥꯏꯔꯒꯗꯤ ꯀꯌꯥꯃꯨꯛ ꯂꯥꯛꯀꯅꯤ 3,000 ꯆꯤꯡꯉꯦ 3,000 ꯆꯤꯡꯉꯦ 3,000 ꯆꯤꯡꯉꯦ ꯄꯣꯠꯁꯨ ꯌꯥꯝ ꯂꯤꯡꯉꯦꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯄꯣꯠꯁꯨ ꯌꯥꯝ ꯂꯤꯡꯉꯦ ꯑꯗꯣ ꯀꯀꯥ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯪꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯏꯉꯩꯁꯤꯗ ꯑꯩ ꯀꯩꯅꯣ ꯈꯛꯇ ꯁꯨꯝ ꯍꯥꯏꯖꯍꯧꯒꯦ ꯍꯥꯏꯗꯤ ꯚꯤꯌꯔꯈꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯁꯦ ꯂꯧꯁꯟꯈ꯭ꯔꯀꯥꯟꯗ ꯎꯄꯨꯁꯦ ꯍꯥꯡꯕ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯃꯣꯏꯅ ꯍꯥꯡꯕ ꯍꯩꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯎꯁꯦ ꯃꯁꯤ ꯆꯤꯡꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯎꯄꯨꯁꯦ ꯊꯝꯕꯤꯕꯗꯅꯦ ꯎꯝ ꯑꯥꯗ ꯄꯨꯕꯤꯔꯀꯥꯟꯗ ꯎꯝ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯎꯄꯨꯒꯤ ꯍꯨꯃꯥꯏꯁꯤ ꯅꯝꯕꯗ ꯎꯝ ꯀꯩꯅꯣꯗ ꯎꯝ ꯑꯩ ꯇꯥꯛꯆꯒꯦ ꯎꯝ ꯁꯤꯒꯤ ꯎꯄꯨꯒꯤ ꯍꯨꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯅꯝꯃꯛꯄꯗꯀꯣ ꯎꯝ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯎꯝ ꯁꯤ ꯀꯥꯍꯟꯗꯦꯕ ꯑꯩꯈꯣꯏꯅ ꯎꯝ ꯁꯤ ꯕꯦꯂꯦꯟꯁ ꯆꯞ ꯆꯥ ꯈꯤꯜꯂ ꯅꯝꯃꯦ ꯎꯝ ꯀꯩꯅꯣ ꯍꯨꯃꯥꯏꯁꯤ ꯅꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯥꯗ ꯃꯣꯏꯅ ꯄꯨꯈ꯭ꯔꯀꯥꯟꯗ ꯎꯝ ꯃꯈꯣꯡ ꯆꯥꯗꯅ ꯊꯝꯃꯒꯗꯤ ꯎꯝ ꯁꯤꯁꯦ ꯍꯥꯏꯗꯣꯛꯁꯤꯟ ꯇꯧꯕ ꯂꯣꯏ ꯄꯟꯅꯦꯕꯀꯣ ꯄꯜꯂꯒꯗꯤ ꯎꯝ ꯎꯄꯨꯗꯣ ꯃꯒꯨꯟ ꯂꯩꯔꯛꯀꯅꯦꯕ ꯃꯣꯟ ꯂꯩꯔꯛꯀꯅꯦꯕ ꯀꯩꯅꯣ ꯎꯄꯨꯒꯤ ꯍꯨꯃꯥꯏꯁꯤꯡꯁꯤ ꯎꯄꯨ ꯕꯣꯗꯤ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯁꯨꯝ ꯃꯈꯣꯡ ꯆꯥꯟꯅꯗꯅ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯂꯧꯕꯤꯔꯤꯕ ꯈꯤꯟꯕꯤꯔꯤꯕ ꯏꯃꯨꯡꯗꯨꯗ ꯂꯩꯕꯤꯔꯤꯕ ꯃꯤꯗꯨꯅ ꯁꯤ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯔꯒ ꯆꯤꯜꯂꯒꯅ ꯁꯣꯝꯒꯤ ꯃꯈꯣꯡꯗ ꯑꯣꯏꯔꯁꯨ ꯑꯁꯣꯝ ꯃꯈꯣꯡꯗ ꯑꯣꯏꯔꯁꯨ ꯀꯥꯔꯇꯨꯟ ꯃꯆꯦꯠ ꯑꯃꯃꯝ ꯑꯣ ꯁꯣꯝꯗ ꯊꯥꯔ ꯌꯥꯏ ꯁꯣꯝꯗ ꯊꯥꯔ ꯌꯥꯏ ꯑꯗꯨ ꯇꯧꯔ ꯊꯥꯕꯤꯕ ꯐꯖꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯎꯄꯨꯒꯤ ꯍꯨꯃꯥꯏ ꯅꯨꯡꯉꯥꯏ ꯆꯤꯡꯕꯁꯤ ꯈꯔ ꯐꯩꯌꯦꯅ ꯂꯧꯋꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯕꯤꯌꯔ ꯈꯨꯗꯤꯡꯃꯛ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯃꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯈꯤꯟꯕꯤꯕꯗ ꯁꯤꯗꯒꯤꯗꯤ ꯐꯤꯛꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯕꯤꯌꯔ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯂꯩꯒꯗꯕ ꯀꯁꯇꯃꯔꯁꯤꯡꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯁꯥꯔꯕ ꯃꯇꯨꯡꯗ ꯊꯝꯐꯝ ꯈꯣꯠꯐꯝ ꯑꯣꯟꯅꯕ ꯁꯣ ꯍꯥꯡꯕ ꯑꯣꯟꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯤ ꯌꯥꯎꯋꯤ ꯌꯥꯎꯋꯦꯅ ꯍꯥꯏꯕ ꯄꯣꯠꯅꯦ ꯌꯥꯎꯋꯤ ꯑꯣꯀꯦ ꯌꯥꯎꯋꯤ ꯌꯥꯎꯋꯤ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯌꯥꯎꯋꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯃꯁꯛ ꯃꯆꯨ ꯌꯥꯝ ꯐꯖꯩ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯁꯤꯒꯤ ꯁꯣ ꯄ꯭ꯔꯥꯏꯁꯁꯦ ꯕꯣꯛꯁꯅꯤ ꯁꯣ ꯕꯣꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣ ꯕꯣꯛꯁꯅꯤ ꯀꯤꯆꯟꯒꯤ ꯑꯥꯏꯇꯦꯝ ꯀꯣꯜ ꯂꯤꯛ ꯀꯩꯀꯥ ꯍꯥꯞꯄꯒꯤ ꯄꯣꯠ ꯑꯣꯏꯒꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯦ ꯃꯁꯤ ꯍꯣꯏ ꯀꯤꯆꯟꯒꯤꯁꯨ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯁꯨꯝ ꯂꯨꯍꯣꯡꯕꯗ ꯌꯥꯎꯖꯔꯛꯄ ꯀꯞ ꯄ꯭ꯂꯦꯠ ꯀꯩꯀꯥ ꯑꯗꯨꯝꯕ ꯁꯣꯕꯣꯛꯁ ꯎꯝ ꯑꯗꯩ ꯃꯣꯏ ꯑꯗꯨꯝꯕꯒꯤ ꯊꯝꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯄ꯭ꯔꯥꯏꯁ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯤ ꯑꯩꯅ 30,000 ꯌꯣꯜꯂꯤ 30ꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯀꯨꯟꯊ꯭ꯔꯥ ꯑꯗꯨꯝ ꯌꯣꯜꯂꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯌꯦꯡ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯕꯤ ꯃꯤꯁꯤꯡꯅ 5,000 ꯇꯥꯕꯤꯌꯨ 10 ꯇꯥꯕꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯂꯣꯏ ꯇꯥꯏꯗ ꯑꯣꯀꯦ ꯑꯗꯣ ꯂꯣꯏ ꯇꯥꯏ ꯁꯦꯠꯀꯤ ꯄ꯭ꯔꯥꯏꯁꯇꯨꯁꯨ ꯑꯩ ꯂꯥꯁꯇ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯍꯣꯏ ꯕꯤꯌꯔ ꯍꯣꯏ ꯈꯨꯗꯤꯡꯃꯛꯀꯣ ꯁꯦꯠꯀꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯦ ꯑꯗꯣ ꯁꯦꯠꯀꯤ ꯄ꯭ꯔꯥꯏꯁꯇꯣ ꯍꯥꯏꯖꯒꯦ ꯑꯗꯣ ꯀꯀꯥ ꯃꯈꯥꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯀꯀꯥ ꯑꯃꯨꯛꯇꯪ ꯍꯥꯡꯉ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯅꯤꯀꯣ ꯃꯈꯥꯒꯤ ꯍꯧꯖꯤꯛ ꯁꯤꯅ ꯍꯧꯖꯤꯛ ꯀꯣꯜꯂꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯀꯣꯔꯐꯨ ꯕꯥꯇꯤꯟꯒꯨꯝꯕ ꯊꯝ ꯌꯥꯔꯦ ꯍꯥꯏꯗꯤ ꯀꯣꯔꯐꯨ ꯕꯥꯇꯤꯟꯒꯨꯝꯕ ꯊꯝ ꯀꯣꯔꯐꯨ ꯌꯥꯔꯦ ꯕꯥꯇꯤꯟ ꯍꯥꯏꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯌꯨꯝꯗ ꯃꯥ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯄꯥꯟꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯋꯥꯠꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯀꯣꯔꯐꯨ ꯕꯥꯇꯤꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯆꯥꯏꯊꯣꯛꯑ ꯊꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯒꯤ ꯃꯈꯥꯗ ꯊꯝꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯐꯖꯕꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯆꯨ ꯃꯃꯦꯟꯁꯨ ꯃꯥꯡꯗꯕ ꯑꯣꯏꯒꯅꯤꯅ ꯍꯥꯏꯖꯒꯦ ꯊꯦꯡꯛꯌꯨ ꯑꯩ ꯀꯀꯥ ꯃꯊꯪꯒꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯗꯥꯏꯅꯤꯡ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯅꯤ ꯇꯦꯕꯜꯅꯦꯕꯀꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯇꯣꯉꯥꯟꯅ ꯁꯤꯡꯒꯜ ꯄꯤꯁ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯀꯣꯛꯊꯣꯛ ꯑꯃ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩꯌꯦꯕ ꯑꯗꯨ ꯁꯤꯁꯦ ꯁꯤꯡꯒꯜ ꯄꯤꯁ ꯑꯣꯏꯅ ꯂꯧꯕꯗꯤ ꯀꯌꯥꯝ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯤꯡꯒꯜ ꯄꯤꯁ ꯍꯥꯏꯁꯤ ꯁꯤꯒꯤ ꯁꯦꯠꯁꯤꯗꯅꯦꯀꯣ ꯁꯦꯠꯇ ꯁꯦꯠꯇ ꯁꯤꯒꯤ ꯁꯦꯠꯁꯤꯗ ꯆꯧꯀꯤ ꯃꯔꯤꯗ ꯎꯝ ꯆꯧꯀꯤ ꯃꯔꯤꯒꯤ ꯁꯤꯒꯤ ꯁꯦꯠꯁꯤꯗ 10,900 ꯆꯤꯡꯉꯦ ꯇꯔꯥꯒ ꯃꯥꯒꯤ ꯅꯤꯄꯥꯟ ꯆꯤꯡꯉꯤ ꯆꯧꯀꯤꯒꯤ ꯃꯁꯤꯡꯗꯁꯨ ꯂꯥꯛꯑꯦ ꯎꯝ ꯑꯩꯈꯣꯏ ꯌꯨꯝꯕꯨꯗꯨꯅ ꯎꯝ ꯆꯧꯀꯤ 3 ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯒꯅ ꯎꯝ ꯆꯧꯀꯤ ꯑꯃꯗ ꯁꯤꯒꯤ ꯆꯧꯀꯤꯁꯤꯃꯗ ꯂꯨꯄꯥ 2,000 ꯆꯥꯝ ꯆꯤꯡꯉꯦꯕ ꯎꯝ ꯑꯗꯨꯏꯗꯤ ꯆꯧꯀꯤ 2 ꯑꯃ ꯍꯦꯟꯒꯠꯂꯛꯑꯅꯤ ꯆꯧꯀꯤ 3 ꯑꯗꯒꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯦ ꯎꯝ
चौकी तरुकी ओरगद सी प्लेस सीडी 35 ने पाइजे चौकी तरुकी ओरना 46 पालकने अदुगी 46 पाकुदुन प्राइस क्या हो अदुदि मु हेलकदोनि अदुदि क्या हापतंग चौरापुन हाइबे अदु आई सुम खमदा लुपा लिसिंग मंगा लिसिंग तरुक में हेंगक तो लिसिंग तो 26000 हाइ तारे 26000 मुकी चांग लाकनी अदुमक हाइरिबा प्राइसिंग जे लोइमक फिक्स नते अदुमक माने 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 ताथोक तासिंजु लेगने हाइबीबनी को ओके आई सिमाइना हाइबीबनी सिगी डाइनिंग टेबल गी मसकसे बियर खुदिमक को यामना मसकमुजु याम फजै को से सिगी डाइनिंग की प्लेस है सी कनागुमना ग्रेनाइट तौबियो हाबियो सिन एनडीएफ तुनी ग्रेनाइट तौबियो हादुना दुम अदुगी ममन मका दुम पाथो पासिन तो युबुदुगा बॉडी गेजनो उन स्पाइ चनबिरगा सिट स्पाइ चनबिरगा मथकति ग्रेनाइट तौबियो हारना ग्रेनाइट हाबिबा सिमाइना हाइबीबनी को ओके अदो कका सोनगी उजि ख्वाइदगी मरु ओइब सिगी पोचिना कमाइन तौबुनो कमाइन प्राइस कमाइन ला सिदे हाना ममांगदसु याव गरबनी होय हाइबे हाइबियो को फियान बॉक्स ने फियान बॉक्स ने फियाजो हजु आई सिगी डिजाइन या बसल्ली असि प्राइस क्या कमाइन ला सी तरागा तरुक योले तरागा तरुक योले ngасai upu yauragina taraga taruk ai ji hujing matam dudi adum honge na haijarage ko sigi posem di adum ho adu tara taruk haijaba yoni kakana hai pose tara taruk muglog do nate adum price drop adum kitang ta to sin tong na kani magi simai le ko December ma chujina white oina tawai sigi koi gi khiu color jiga white chiga pa je aduki matik sanabong khoksu oibani aduga aina haijaba poto luhonggadaba ichinaujingi room da thamda sungoi soidana phajagane haba wahai doi haijage haidi haijan manate ai luhong bang khak ai chase ore sigi item je thamkanda yam shet jam kai yam phajai na ai haijage thank you ai mathang da kwaidagi surprise oina ai uchage na beer khudim to haijaba do koi sigi sofa gi item si yam masang mu yam phajai go sa itop tom na handak ti kulsal ge item kai ka ga je yam na VIP की शिप की टाइप तो हंदक से तो एक ककाना तो मैं पोसे अदो कका सिगी कनोजा सिगी कनोजा अब कोई की सिगी सोफा की सेचा सोफा की सेचिना क्या हम कमाए ना लाखदो ने सिना कमाए तो सोफा जी समाय तो कोई की लॉबी बे मीना ने सिगी कुशन जी यावदना सोफा जी ngakta hai tare ko कुशन यावदना aina yoli ji mamang da kun yole adi कुशन यावबी यु हारगर कुशन जी gi तोंगाना सी अखोई की चुमने की कनो नते अखोई की स्पोंग ngakta ni सी जो आदा मागी तुफम हम ले अदुदा चलगा तुजबनी अदु सी यावरगा सिगी सोफा सेट सिगी स्पोन सी 10000 चंगे 10000 सिमाय चंगे सिगी सोफा कनो सी नतना मिसी मागी खोसन जे कुलसल जे नक्शन के कोई बियो को दिम को मसुजु सी मो सी मपुदना सी मसुजु तो बियो तो बनी मसुदी एनी मोगी लवबी दो मी दुना apa ma masu to biya any haidi matu white to gi ju jai adedi any apa mai da si je customer gi apa ma oi ga mani customer gi apa ma oi de ne si gi pose mo ne si masu to okay ado ga si gi price ya lastly when si gi si ka to ju ngai re si gi price ni kamai to si gi sofa ga ji hoji ji lei ba phibam da u khaktang oraga kusan jaw dana kun ni adu ga si yaw ga kontrane kontrane ba ado center table ni na si ju tongana la si ju lising tawuk jing ado beer ko mo ta haija ga du khoi gi u gi item jing je aduma ma je ko thudek la ga di adum kuina jat ka do po na ta ju oi ko moi je ado kaga ina last one haija du ja si gi u ja kam u oi ka du u di aina jo hana haija du wang ngak ni wang ngak ta ni oi bu u je beer khudi mong na hai tare ne ma je atop u gi makhal jing tik haiba leiri uning do haiba leiri adu chu moi apa ma moi gi apa ma du gi makha pon adu mak sha ba jai haiba ne adu kagal loisalak padana akoi gi sigi apun bagi set ai ja tare ko sigi apun bagi set se price kamai na lei bino lohong bagi set am hai ja tare sigi set si di post ai sure lore adu si set si ani ga kun adu wa to adu da lak अनीगा कुन है बनी लाख अनीगा लिसिंग कुन है बनी ला अनीगा बागी पोट की मतुंग दी इले को पोट की मतुंग दी इले सी हापी युसी अदिगे अदु यौद सु यावी ला अम लिसिंग हुम दाता पीब सु यावी अदुनि मीना हंगकपदा आदगी सुम हंगबेकदा कोई मणिपुर लैबी बा इसिनाव सिंग अदिगी
ꯏꯆꯦ ꯆꯟꯖꯤꯅ ꯍꯪꯉꯛꯄꯗ ꯁꯦꯠꯇ ꯀꯌꯥꯅꯣ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯑꯗꯣ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯈꯨꯝꯉꯝꯃꯣꯏ ꯍꯥꯏ ꯉꯁꯥꯏꯒꯤ ꯁꯦꯠꯇ ꯀꯌꯥꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯠꯁꯤꯗ ꯍꯥꯏꯒꯗꯧꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯗꯨꯅ ꯑꯃ ꯑꯗꯩ ꯑꯗꯨꯅꯤ ꯁꯣꯝꯗ ꯂꯩꯔꯝꯗꯣꯏ ꯋꯥꯈꯜꯗꯨꯅ ꯑꯃꯃꯝ ꯑꯗꯨꯅꯤ ꯑꯣꯏꯅꯕꯅꯤꯅ ꯍꯥꯏꯕ ꯄꯣꯠꯅꯤ ꯃꯥꯅꯤ ꯀꯀꯥꯅ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯦ ꯑꯣꯀꯦ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯃꯥꯏꯅ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯗꯨꯃꯛ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯍꯣꯡ ꯑꯆꯥꯎꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯇꯧꯕꯗꯨꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯗꯛꯀꯤ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯤꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯂꯥꯛꯄꯤꯔꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯣꯏ ꯊꯣꯛꯍꯟꯖꯒꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯩ ꯑꯗꯨꯝ ꯄꯤꯖꯒꯦ ꯐꯣꯟ ꯅꯝꯕꯔ ꯀꯦꯞꯁꯟꯗꯨꯁꯨ ꯍꯥꯞꯆꯔꯒꯦꯀꯣ ꯑꯗꯣ ꯍꯥꯞꯄꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯈꯨꯗꯛꯇꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯥꯏꯇꯦꯝ ꯄꯤꯕ ꯉꯝꯗꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕ ꯄꯣꯠꯅꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝ ꯃꯈꯥ ꯂꯩꯀꯥꯏ ꯕꯤꯔꯦꯟ ꯐꯔꯅꯤꯆꯔ ꯍꯥꯎꯁ ꯗꯤꯁꯇ꯭ꯔꯤꯛꯅ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯒꯗꯣꯏꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯦꯅꯤ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯁꯣꯝꯅ ꯄꯥꯝꯕꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯒꯨꯒꯜꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯛ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯝ ꯐꯣꯇꯣꯗꯣ ꯁꯣ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯛ ꯁꯥꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯩꯗꯨꯁꯨ ꯀꯀꯥꯅ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯑꯩ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯁꯨ ꯑꯩꯗꯤ ꯑꯀꯣꯏꯅ ꯆꯠꯆꯔꯒ ꯅꯝꯕꯅꯤꯅ ꯑꯀꯣꯏꯕꯒꯤ ꯑꯣꯏꯕ ꯀꯥꯟꯅꯔꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦꯅ ꯍꯥꯏꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ